ngasi phongkiba tongan masi phongdagi hauji Ukraine amasum Russia nigi marakta tholiba conflict sigi matangna mayamda latest update thamjagi anmada Kherson da Leiba hospital singdagi Soklaba Russian Lanmi sing Hondokpa Houre Russia na khudum chanchinduna lairiba kha Ukraine gi Kherson lamdamda Ukrainian forces ki counter operation yamna khumang chokshilapa gi iroina hospital singda lairiba Soklaba masum anaba Russian Lanmi sing Hondokpa Houre haina gi phangwa pauna hairi Russian President Vladimir Putin Russia ki oye hena lauthokraba Kherson lamdam asida Russia na hapa authority singna mamang na misam sing Kherson city thadoktuna siena na bakhanki city thadoktuna siena bigi lambi asi Russia na khundum chanba atay lamdam natana atoppa lambi amata hangdoktri misam khakta natana Russia na appoint tawba authority gi official singsu senakre hari matam kharagi oina khudum chansinduna lairiba Kherson lamdamda landarakli bisingna hospital singi mi hondokpagi thabak makasa thari Kherson da leiba hospital singdagi equipment amasum hidak punamaksu lauthokre haina Ukrainian Armed Forces ki generals staff na phungdoki Ukrainian military na tawriba claim asi kadai phaw sumbano haibadu media na lanai oina khangdok pangamdri adubu Ukraine ki President Volodymyr Zelensky na maki numidang khudingi piba video pausel da Kherson amasum atai khudum chanchiliba area sing Russia na healthcare system punamak sidokpagi thabak sathari haina phungdoki khudum chalaba singna city singda lairiba hospital sing thingzinana ba phirep laukre makoina equipments ambulance amasum atai araiba punamak laukre haina Zelensky na haki doctor sing su Russia da sasi haina makoina akanba pressure piri haina sumang haki Kherson asi mamang thada Russian President Putin nongpok Ukraine gi Luhansk amasum Donetsk amasum kha Ukraine gi Zaporizhia ga puna Russia gi oide haina lauthokibani sai sigi February 10 da Russia na landa bhe khaukibaga yamna thuna lauksin kiba Kherson si Ukrainian forces na mapung fana handokhiba tarabadi Russian English ngani ga taraga mari da khudum chanchin kiba Crimea da su Russian forces khudong thiningai oirakye maraksida Crimea gi maruiba hithangpam amada Russia gi jahaz yamdrabada anidi mang takre hari Russian Defense Ministry na phungdokiba matungina ngasi ayuk pung 3 kun chatpada Sevastopol hithangphamda Russian Navy amasum civilians jahasingda Ukraine drone attack tawki hari Ukraine drone taraga taruk sizinatun attack taraki adubu Russian forces na ngakhoki haina ministry na haki Ukraine gi Interior Ministry na di explosive section na thamdabagi Russia gi Black Sea fleet ki lan gi jahas marida pokhaibagi thaudok thokibani haina phungdoki Pokhai Togdok Tokiba Dugi Manungda Frigate Ama Landing Zahas Ama Masum Hokiba July Tad Nungsup Ukrainian City Amada Mi Kayamadum Hatokpa Etek Amada Yaukiba Cruise Missile Puba Zahas Ama Yaukihena Ministry Advisors and Dana Fongdoki Hadi Henisu Paushna Sumakatana Supungdorakli Atopa Manamu Nord Stream gas pipelines Tugai Bigitavok British Navy na Taukibani Russian Defense Ministry Baltic Samudra Makhada Puba Russia gi Nord Stream gas pipeline sing thugai bigi thodok thokibadu Britain gi Royal Navy na yathokpa masum pangtokpa thorang ni haina ngasi Russian Defense Ministry na maral sikre Defense Ministry na maral sirak libisi Russia gi Foreign Ministry na su Samudra Makhada pokhai bigi thodok thokiba mafamadu gi manakta military alliance NATO North Atlantic Treaty Organization gi exercise pangtoki haina singnabu wapam phongdokraba matungdani Haukiba September 13 gas pipeline singda terrorist attack tokibadu British Royal Navy na thorang yathokpa support tawba masum thabak tusu ontokibani haina su Russian Defense Ministry na masagi official oiba Telegram channel di ki terrorist attack tokiba British operative singadu ikuidana Russia gi Black Sea fleet ki jahasing da attack tawbu siena ba Ukrainian military personnel su training piba kangbu na haina ministry na search toki Panmayabri Germany the Russia gi natural gas hakthingna supply tawnaba pipeline singadu haukiba September 13 ta pressure khangan hanthrakhi madu thijulubada Denmark ki Bornholm ithat manakta ising manungda pokhaiba kya thinaki thaudo odugi matungna nungsup lebak singama sum Russia animangna pau lauthuki Russia na di madu terrorist attack ne amasum investigations sa thagadabani haina da bitauki haukiba September thagi aroiba sarukta Russia gi foreign ministry gi spokeswoman Mariana pipeline na pokhaiba thaudok thokiba dugi manakta NATO gi military drill tauki madura samudra irulungda luna kumthaba yaba equipment sejina ki haina spongdoki
Germany officialsingna investigation chathabada pipeline pokhaikibadu atamnana tawbani haina phongdokhi Germany officialsingna kanana tawbono haibadadi phongdokhide adubu Russia gi khut yoromba yabagi singnabadi poknari Ukraine gi landabagi damak nongsup lebak singna Russia gi mayokta sanction kya thamjin mamaramna Russia na Europe ki lebak singna ningthamta sanglakpada amukki hena darkar taba natural gas pidana bohonakhi Tuan maram kya pirabasu Russia na Nord Streams 1 pipeline Germany da masu mathang gas pibigi sang angak paphang hantakhi maduna Europe the energy crisis thoanki phibam da pipeline da amuk pokhai bigi thodok thokibadu Russia na tawbo igani haina mai kai kya na singnari maraksida United Kingdom gi defense officials na phongdokibagi matungina Nord Stream 1 amasum 2 da pokhai bigi thodok sing thokibadu remote ki matingna pokhai hanba ising manungda sijinaba explosive device oiramgani hari samudra irul nungda thadaba mine bomb natragana hidagi bomb thadaba natragana ising manungdagi drone sijinaduna paisin halaga napsilaga pokhai hanki bo oigani haina su thajari haina su pausna makhatana su palakli makasa tarak point na to papawmna Crimea gi fleet Ukraine na torakpa drone attack singak thoktuna Russia na drone mapan kap thapangam khre Crimea gi Black Sea da Leiba fleet amada Ukraine gi yamlaba drone sing pasilaktuna akan mamong attack torokibadu Russia army gi mekedi gi Ukraine akan mamong da maral sirakli thaudo du United Kingdom na mating panglaga Crimea da leiba Russia gi fleet adu manganta kanana sataraki bi attack ni haina Russia gi mekedi gi hokiba thangja numita phongdorakre Moscow na lokshilaba Crimea gi Sevastopol da leiba tuan mafam sing amadi fleet singda haukiba thama romasida Ukraine target tawduna kara khana attack torokibani thaudo da fleet sing adu ki logistic hub oiriba headquarters sing nasu amangata thoknaba akan attack sataduna lakibani haina Russia gi market gi phongdoknarakli Ukraine sa tharakliba drone attack adubu ngakthoksanaba gidama Russia Lanmi sing handuna missile madi makal kya gi khulai sizinaduna kapada yamdrabada Ukraine gi aerial drone mapan thangja numiki angan mayukta kapthaduna mangantakan mangamkhre haina Russia Lanmina claim torokre thokriba thaudo du gi matangna Moscow gi Lanmi singna British ki specialist singna akan mamaral siraduna hai British ki land hai singlaba specialist kya aduna kha thangba Ukraine gi Osakip city the kem tawduna leiraga kip ki Lanmi singna training people loinana strategy sa thanaba sem sabra sawna mating pangduna leiri UK na sa tharagli ba thawong sing asi yenglaga Moscow gi khwaidagi nungsup lebak sing gi manungdai yanadri ba leba am oiriba UK na leba asigi Nord Stream gas pipeline mamang thagi aroi bisarta thugai ki badu UK na sawna saruk ya ki hene sumaral sirakli Crimea da liba Moscow gi fleet sing adu thugai na bagi dama UK na sa tharak pa thawong sing adu UN ga yana ki badil adu thugai du na Ukraine hena khudong sab phangana bagi dama sa tharak ki ba attack sing ni makata na UN na tham ki badil adu gi matang da yaning da ba phungdok laduna Russia na phungdorak pada Russia da ki maru marang sing puthok na bo hona ba da western lebak sing na ating ba tham ki ba dagi Russia da khudong sa da ba kya mayuk na du na laidi bane haidi Moscow lenga na Sevastopol gi governor oina hapkiba Mikhail na haukiba thangja numita phungdokibada handak Ukraine na khwaidagi masing yamna peninsula asida satharakib attack adu mamangna amuk phawa thokidriba attack makhalamani haina phongdorakre thaudo adugi matungna mafam adugi city servicing mitna singna leinana ba governor na kankraba matungda mana makhatana hai drone attack adu da Crimea gi infrastructure sing amadi misam sing aso open thokiba matarati loinana mafam adu da leiba misam yamna Ukraine satharakib drone attack sing adu video namduna social media saithokta ba akan instruction piki su paus na makatana phongdorakli adu hausikoi nadi myam paus su matang se lusinjarage masum myam puna anawba update ngaminasi haina su channel sigi mekedi gi myam information thamjari myam puna anawba update ngaminasi